China dagi sandorакliba coronavirus asi Manipur natraga India da Europagi wafam leitri state asigi su lokhatfam thokpa section thorang lokhale haina health director Dr. K Razo Singh na haikhrei coronavirus na ngasi ayuk fawbada China da sihankhiba miyoi gi masing chamaga kuntrani tho yokhrei India gi doctor amana coronavirus anaba si fahanba ngamle haina phongdokhrei Manipur High Court na Yaski Commissioner Natraga Director na Court na Lakuna Mamang da Court na Pikiba Yathangado Tabak ta onthok le haibagi paukhum piranaba khanghankrei Amadi Alpha Agi Commander in Chief Paris Barwana sovereignty ki wafam yaudravadi Narendra Modi na luchingliba government na peace talk offer tawraklabasu wari saroi haikrei Kurumjari Times of Manipur News meng tabiriba punangpu Elizabeth na taram nongchari hausim yam da pau sandok na pizari China dagi sandorakliba coronavirus ase Manipur natraga India da yorakpagi wafam leitri miyam na pakhatpiganu haina Health and Family Welfare Services Manipur gi Director Dr. K Razo Singh na haikhrei mahak na makha taraduna India da thengnariba case ase World Health Organization dagi chapchana positive oire haiba leitri chingnaba khaktani Masi anabasi anytime heta tolpa yai masidi yam jathi bana bani khoina prevention is better than cure and magi vaccine lekte magi hidak lekte madi nakma tam magi tomom thopa khara IV drip pa support ro masa kan na tawba so rombo warga na my ventilator thajamba my personal care my nutrition fund ba si khatani Lamda masida laina asigi cheksin thorang oina rims samadi janims ta thamna ba honari rims ki oina di laina asibu thengnana ba sem saba loirei janims ki oina athubada loiragani haikhe amarom da laina asi ngangthokna ba isa gi personal hygiene da miyam na pukning changbi yu haikhe aduna ekoi janims hoji hoji bed nipan kha ga thamgre ventilator ready lore doctor duty torga thamgre rims ki damakta di Ada Jenims sa ko na tangko nito ida pau hai him ni adu Jenims ki de hoje ko ida response laktri mo ready to re habagi ada Jenims ki pura ready le gre ada Jenims su ngarang su ko na pau thaja bani no ready le ro ada gi bed identify torga ventilator ga thamna ha ra adu ekoi pau ngai na ri moi de gi di aduna masi ekoi kasu ki ni lete adu bu mayam ta na hygienic basi lok thung dana ba ekoi gi yarigi ipun gumba amot akai marakta allergic oiba yaba posakta changbi ganu ado kanimba masi lok thunga su ngasai personal protective mechanism ni sinabidana yakoi amadagi amada sandoktana ba honasi ada hoji bagdadi Manipur da leitri India da leitri Nakalamarom the Health Services ke Additional Director Dr. L.R.K. ga akhanana unaba amadasu Imphal gi airport yauna Kangfal gi lambi sing maruoina Mau More Jiribam amade Behangi mafam sing dasu coronavirus sagi ngangthoknaba thorang lokhatle masigi mathakta Center gi Ministry of Health and Family Welfare matam gi oina video conference taunaduna pau faunari haiki yam maruoina Nepal ga tainaba Bhutan ga tainaba sonda tawi athoi ekoi Myanmar gi di yaurakte yaudraga jo koi Myanmar gi side chi koi protect tongna ba haidana koi koi gi mo kai kai thamaka fever lakpa kai do baji masi yenge airport ta tang 18 of this month gi yengre hoji bobuda no case of fever hoji bobuda leiri se as of now dagi atopa like Mau adagi Sursampur gi Bihang adagi Jiribam sisu ekoi pau pigre moida noigi kanoma surveillance unit amam changakpa mi singsi yengadabani haibama Myanmar ga yumthang nariba border town oriba Moredasu Manipur lenga ke health department na coronavirus tagi ngakthoknaba section thorang lokhat pahokrai More border town da health department official ngasidagi Myanmar rom dagi changlakpa myoi sing thermal scanning tawbagi thabak chathakrai
Chinese city Wuhan-dagi haurakhiba malengi miyamna angakpa fangna kinariba coronavirus na ngasi ayuk fawbada China da hatkiba miyoi gi masing chamaga kunthra ni thoi yaukhrai hauzik fawbada miyoi lising mari ga chamga ga taramanga laina asina nabra haina khangdoknaba hotnabada miyoi lising mapan ga chani ga kunthra mapan coronavirus na nare haiba official oina khangba ngamkhrai Nakalamaromda malemgi miyamna kinariba coronavirus ki anaba si fahanba ngamle haina Tamil Nadu dagi Ratna Siddha Hospital gi Dr. Thanika Salamna claim tawkhrai. Hiramasida TOMTV ki paudam ama. China gi Wuhan city dagi sandorokpa oiramba yai haina jingnoriba malemda aki tujung pokhaliba coronavirus ki anaba fahanba ngamba hidak makhal ama puthokle haina Tamil Nadu dagi haurakhiba masagi chahi 15 rom suraba doctor amana claim tawkhre. Tamil Nadu gi Ratna Siddha Hospital da Dr. Oina Lairiba Thanil Kaslamna wafam asingasi phongdorakhibaga loinana Ayurvedic ki oiba layengna laina asi fahanba ngami haina phongdorakhibani. ANI News Agency da naha oiriba Dr. Asina phongdorakhibada viral fever ga manaba laina makhal asi layeng bada thoidokna luningai oide China gi Wuhan city gi maru oiba sanga yonba market amadagi sandorakpa oiramba yai singnariba virus makhal asi pung kunmari dagina nimfu phawgi manungda layeng horabadi phabangami Mahak amadi mahaka loinariba Dr. Singna virus makhal asigi matangda kupna thizilaba matungda hidak makhal asi puthokhibani hairi. Mahakna makhatana phongdokhibada India da dengue lainana paktaknana sandorakhibada mahak amadi mahakki kalik singna Ayurvedic ki oiba layeng sathaduna miyoi yankhai gi mathakta kanba ngamki. Haiba miyoi sing adu dengue laina nare haina confirm tawkhraba matungda pung nimfu fawgi manungda kanba ngamkhibani hairi. Center amasung state government na ayaba piragadi mahaki hidak makhal asi leibak asida yenthoknanaba sem saduna lei amadi China da su hidak makhal asi piduna laina makhal asibu control taunanaba honabada mateng pangba ngamgani haina su mahakna makhatana phongdokhi. Manipur Medical Directorate ki makhada laiba School of ANM FHW Imphal capping and lamp lighting ceremony ngasi Lamphel Sana Kaithil da laiba Nurses Hostel No. 1 da pangthokrai. Thoramaduda Health and Family Welfare Services Manipur ki Director Dr. K. Razo Singh, School asigi Principal T.H. Radeshyam Devi, amadi Medical Directorate ki Deputy Nursing Director Lalbek Moina mathang setna Chief Guest President amadi Guest of Honor oina saruk yakhe. School adugi mahiroi singna candle lighting tawduna Florence Nightingale gi photo gi mamangda mathauda pukning changna miyoibagi seba matik chana tawgani amade nurse ki punsida thengnarak pakhudingmak harauna mayok nagani haina wasak lobona mapung oiba thauram oikhe. Thauramga mari lainana athoiba mithunglen gi oiba warol piraduna Dr. K. Razona ANM FHW haiba si miyamga khwaidiki hana mayoknaba amadi anaba amagi hakthengna seba tawgadaba miyoi ngakta oibana ngasi wasak lawriba mahiroi sing asina mathauda pukning fana tawnabagi damak Florence Nightingale gi mamangda wasak lawgadabani ngasi wasak lawraba mahiroi sing asina makhadaba mathau tawbada nurse ama oibagi niyam ngakna chatkani haiki. Anoba laiba join toriba singina ngasi sigi function si tor matungda moi community level la salaga training ge anoba wasak lo bhai tare kule Florence Nightingale gi mamangda yakoina laikatna duk thadna khoi gi parjai namta khoi seba tawjake aduga khoi gi color of the people khaidana amdi lairba ina kunba khaidana yeknaba adagi khaidana khoi prajai damta as a responsible citizen moina ngasi thabak tawjage habi wasa du ngasi asi logodori bani masidagi di moina phajna moi service hogidori bani. Manipur High Court na Manipur lenga ki Youth Affairs and Sports ki Commissioner natraga Director mathang thagi tang kunhumdoi da court laktuna mamangda court na mamangda pikhiba yathang adu thabakta onthokle haibagi pirena ba khanghankhrai hiramasigi matangda paudam ama. Manipur High Court na Youth Affairs and Sports ki Commissioner natraga Director mathang tha February gi kunga humdoida court asida laktuna mamangda court asina pikhiba yathang pangthokle haibagi report puthoknaba khangankhre karigumba yas ki maikaidagi court ta lankhetkadaba compliance report aduda khumal lampakta lairiba National Sports Academy gi thabak thoram sing mismanagement tawbagi matangda tangkak mari rakta yengsin khibagi report ka mari lainana asoiba sing chumthokle haibagi waf
wafam yaudaba taragadi National Sports Academy gi Director mathakta kari action laukhatlabage haibadugi wafam yaugadabani hainasu khanghalli. Manipur High Court ki Justice M.B. Muralidharan gi single bench na January gi kunguhumdoi da pikhiba direction aduda yas ki maikei dagi National Sports Academy Khumal Lampa ki sanroi singna lairiba hostel da fangpham thokpa khudong sabasing phanghandabaga mari leinana department gi maikei dagi laupham thokpa thabak amata laukhattababu lumna lawi hairi. Karigumba Sports Academy asida hanadagi phibam phagatle haibagi report sing February gi kun fawgi manungda utpangamdragadi yas ki commissioner natraga director High Court asina February gi kun humdoi da pangthokadaba mathangi hearing da lakadabani hairi. Konthauzam Kabui Khulda Leiba Free Progress Academy gi Nifurak Shuba Foundation Day gi Thauram ngasi school asigi campus sa pangthokrai. Thauram aduda DM College of Commerce ki hanagi principal Dr. C.H. Jamini Devi, Education S ki retired Joint Director N. Nimai Singh, Social Scientist Dr. Danavir Laishram, All Manipur Recognized Private School Welfare Association ki advisor N. Tomba Singh, Urembam Jila Parisad ki hanagi member S. Leibak Mucha Singh amadi school asigi principal L. Indrakumar Singh na athuba mithunglen oina saruk yaduna pangthokhe. Thauram aduga mari leinana school adugi principal L. Indrakumar na school asi chahi 38 gi mamangdagi hek lingkhalakpadagi ngasi fawba mahiroi sing yenglaga khwaidagi ataba fees loduna mahiroi sing lamchat sajatta hena maru oina loduna chalairakpa school ni hakhe. Bahagna makha taraduna lamdam masida private school sing khurak hangdana lingkhalaktuna sandalambi oina chatharakliba sina tungi yumbi oigadaba mahiroi puthokpagi mahutta hena leikha taba leiba ama ohelakpagi machak amasu oirakle. Puna mahiroi chanipan rom tamliba school asida mahiroi khudimaki pandam amamam khangdoktuna pandam adu yaunaba honabada school asigi maikaidagi angamba mateng pangduna lakli hakhe. Coaching jida makoi akhang ahei sing akoi gi resource person camera sing kauraga akoi gi oja sing siga loina na question answer mayam nai nai maduna yamna mai pakpa yamna successful way yamna maru oina paikhali di angang sing sigi lamchat sajat adunga mobile de edit oidana ba adu nisha de edit oidana ba loina na meditation nomagi meditation je tambi meditation jina brain yam improvement lai adana nongmada moina assembly gi mamangda assembly hek loiraga assembly mamang sida makoida concentration ki wakhalol aman lai. Empowerment Organization of Youths of Khangabo Iyok Thobal District na Khangabo ki lokon singda ising piriba ithei lokhong sing matik chana thamnabagi damak ngasi Manipur Sarkar gi Minor Irrigation Department ki official sing laktuna Khangabo khunggang ki lokon singda ising piriba ithei lokhong sing yengsinkhrai. Iyok Khangabo ki mihut ama sung Minor Irrigation Division 1 ki makhada leiba Thobal Subdivision ki Assistant Engineer M. Michael na luchingba team aduna Wangjing Lamdeng Sangayumfam Lairen Konjil fauduna cheliba Thambal Angangbi Canal gi fibam yengsinkhe loinana Arong Turel gi dam dagi Khangabo ki maru oiba lokon singda ising piriba sub canal gi fibam su yengsinkhe. Ngasigi khongchat adu da saruk yakhiba iyo Khangabo ki president Moirangthem Jivan Kumar amadi social worker KH Menjer mangangna lengakna lokholakliba khongthang asina lomi singda khara makhaidi kanaba fanghanba ngamlagani hakhi. Miyamna pamlibasi si haibi hubi dam hariba roiba arong tunem thak sariba dam se wa phut ama ani gi chang wang khalhan biraga watliba khoida ising phangdriba mafam sing lokon khudima pungoina lokon sing si saurangna thang lokon kyam lokon salam lokon aduga umro leidiba lokon sing si brakta khoi tongan bak sagai makhong khain leidi hariba lokon sing si ising phangdaba awaba se sum leidan kumsi su lawna kalama pande mayam gi hakum suk mangda ising isaun sum mahalli kariguma tamde ising si phangada sa ising kang thokpadan law pan mangam daba se phangana bo honabada mairena department ki amasung department ki miyoi sing natragana khoi gi ladiba higher authority haitare honorable chief minister gi miyeng makhada thamusing si tawbi athuba matamda department na report to sarkar da pibiraga sarkar gi maikai dagi thabak to onthokpiraga di Khangabo khunggang gi praja sing amasung sangayumpham gi praja sing na hotiki honorable CM amasung government asibu haninga litana thagat padu thamjagani.
Mansuria Kung Fu International MKFI gi mityeng makhada Mansuria Kung Fu International Manipur na sinduna Imphal West District ki manung chanba Luwangli Iroi Sembada chathariba training camp ta MKFI gi president su oriba Tamil Nadu dagi International Referee Sisifu Malai Sathiana takpi tambiri International Referee Sisifu Malai Sathiana hayeng fawba takpi tambibagi thabak chathagani amadi lamdam sidagi anoba international thaki sanaroi kaya tholakpa oirasanu haiki. First of all, I would like to show my respect to our President Mansuria Kung Fu International, and he is the international coach, also very good character. He taught this good lesson to my students. We want to develop in Kung Fu. And the school game also, our president will take some share for. Training camp asida takpi tambiriba MKFI gi Vice President International Referee Sifu T.S. Sanji Kumar na tonganba category singi sanaroi nupa nupi miyoi kunmanga na saruk yariba camp sida Malai Sathiana takpi basi sanaroi singda anoba technique sing takpi ramgani haibigi nungaiba fongdokhi. It's a great honor and privilege to be here in Manipur, Impal. Our Vice President, International Manchurian Kung Fu International, Master Shishifu Shanti Kumar Singh, having a 10 days winter camp. So lots of students, particularly for a college and school boys, girls, attend this vacation and the camp. They're really training well. They keep very hard practice. There will be a better future in the world. Ngasi ayuk pung taruk rom tarakpa matamda Kwa Kaithil Bazar gi maning thamba lambi gi nakalda khamduna thamba car amada bolero amana thomjin khrei thodo aduda gari animak akai atoi thokhibaga loinana bolero aduda tongduna lakpa miyoi ani soktuna laikatna khrei. India gi President Ramnath Kovind na Northeast India World looks India differently today. Ramnath Kovind na Pradhan Mantri Rashtriya Bal Puraskar Award kusina krabi masagi chahi tara kaktang ngai ribi Churachandpurdagi Master Lalkan Swang ngarang numidang Churachandpurda Assam Rifles na harau tayam na okray. Lengak na nupi macha singbu ngak senaba amadi yaifanaba paikhatliba thorang ama oriba Beti Bachao Beti Padhao scheme gi makhada Bisnupur district ki manung chanba Health and Wellness Center Fuwala na konba mafam singi angang singi oiba nupi macha singbu ningthina thambiu haiba wakhallonda painting competition ama pangthokrai. Painting competition adu senior junior category thokna khaidoktuna athoi henta na khi makok mathang ta khraba singdasu mana mathum pekhi Bisnupur district ki CMO DPM MO gi Charles atai doctor amadi nursing su angalwadi amadi asa worker sing su thoram adu da saruk yakhi thoram adu da saruk yakhi ba staff nurse amana phongdokhibada akhanana nupi macha singita oina makhoi da safe oina leina ba awareness pokhana ba pandamda painting competition asi pangthokpani haikhi. Palana sinjabani kogi Beti Bachao Beti Padhao haiba campaign duga mari leinana koi pangthokchaba painting competition ni pangthokchariba competition asida akoina category ani thokna khaidokchai class 1 dagina 5 ama 5 to above ki ama koina category ani thokna khaidokchai aduga kogi prize distribution oina su thamjai aduga kogi MO incharge adagi DPM aduga CMO na singbasu kogi chief guest of honor oina su lengsinbiri aduga kogi Beti Bachao Beti Padhao haiba campaign singa mari leinana pangthokchariba competition asigi thimna kogi safe girl child haiba thim asida Alpha Igi Commander-in-Chief Paresh Baruana sovereignty wafam yaudrabadi Narendra Modi na luchingliba central government na peace talk offer tawraklabasu wari saroi haikrai hiramasida TOMTV ki akhanaba paudam ama. Asigi kungo humdoida Assam da base tauba lalholum nipan gi apunba lanmi satruka nimfuga mari Assam government ta khutlai thadokuna changjakraba matung United Liberation Front of Assam Independent Alpha Isu lakadoriba Assam gi anouba sahi hobagi kumhai oiba Rangoli Bihu gi mangoinana Bharat laingaka santi gi wari sannabagi damak khutek pinaraba yana leire haina tongan ba source dagi fangba pausing phongna khraba matungda hojik tongan ba wafum kaya laki
Alpha Commander-in-Chief CNC Paresh Baruwana sovereignty wafam yaudrabadi Narendra Modi na luchingliba central government na peace talk offer tawraklabasu wari saroi haikre. Assam da based over local TV channel amaga telephone gi khuthangda wari sanaba matamda sovereignty gi wafam asi Bharat leingakta mangjongna na khanginkre. Hauzik Alpha Mihut Kangbu ama India Laingak Santi gi wari sanaba thagani maduda India Laingak na sovereignty gi wafam black and white khanggadabani haina taksinkre. Panba yabadi tha asigi kungo humdoida United Liberation Front of Assam Independence ki kada Yankai, National Democratic Front of Bodoland gi Nipan, Kamatapur Liberation Organization gi Taru, Raba National Liberation Front ki Taragu humdoi, Communist Party of India Maoist ki ama, National Santhal Liberation Army gi Marfugutaret, Adivasi Dragon Fighter gi Chamaga Humdraga Nipan amadi, National Liberation Front of Bengali gi Kadar Chahumga ama Assam ki Chief Minister Sarbananda Sonowal da khulai thadokuna changjakhibani. Cherak sida hayeng maning tamba Bodoland ama tanduna India lainga ki mathakta khulai paiduna lal hauramba tongan ba Boro lal honglup singi lanmi lising amaga chamnga hayeng ayuk pung 12 tabu matamda Guwahati ki Guwahati Medical College Auditorium da pangthokadaba homecoming ki thoramda Assam ki Chief Minister da khulai thadoktuna changjagadabani hairi. Kumja lising ni tarani da Delhi da thokiba Nirvaya gang rape case ka mari leinana Supreme Court na farsi tawduna hatnaba wayal pikraba thawdo aduda chenaba Mukesh chahi 12 Pawan Gupta chahi 15 Vinay Sharma chahi 13 amadi Akshay Kumar Singh chahi 18 makhoi mari gi maraktagi Mukesh Kumar Singh da tharakhiba mercy plea adu Supreme Court na ngasi dismiss tawkhrei. Fasi mayok nariba Mukesh Kumar Singh na President Ramnath Kovind da mahaki mercy plea adubu rejection tawbabu singnaduna non-application of mine fawba sizinakhi adumoinama court na madugi wahanthok leite haina yakhidabani. Nirvaya gang rape case ta mara leire haina lauthokraba mathang thagi amada fasi tawduna hatnaba matam lepkhrabani. United States ki President Donald Trump lakliba February 13 dagi 16 fawbagi manungda India da laklaba yari hairi hauzik fawbagi onadi mahaki India khongchat ki chapchaba tarikti khanghalakpa leitri chahi asigi onadi mahaki India khongchat asi ahanbani. Khongchat asida leiba ani ki marakta tongan ba hiram sing maru oina lalol iti ki lamda yana cherol kaya sign tawraba yai haina panari. Hauze musanabagi pau phambigani. More subdivision ki manung chanba Sahi village ki Zangmunthung playground da tha sigi tara manga dagi chatharakhiba ahumlak shuba Thangkhulun Memorial Football garang loisin khrei ngarang sanakhiba final match da Kuki Football Academy na Myanmar tamu gi team ama oriba Glory FC bo Panjil ahum anida maithiba pikhibani. Haina balay madudi sana khona baga politics ka khusamna na chatminade adubu hainari ba wafam asigi tayo nabada badminton sanabi loinana Rajiv Gandhi Khel Ratna manapiduna ikai khumna ba pikraba masagi chahi 18 suraba Saina Nehwal ngasi BJP da yaukhrei. Masina maram orega lakliba February 9 da pangthokodoriba Delhi Assembly Mikhalda party asigi oina bot khomba yauraba yana leikrei ngasi party asigi ahal oraba luchingba kayagi mamangda Saina Nehwal na ngasi BJP da yaukhibani. Party asida yaurabagi matungda Saina Nehwal na hakhibada Prime Minister Narendra Modi na leiba asigi dama kanna honaba sina mahakpu pukning thogathanki. Ngasi ayu phone ki ba pau che singda kari maru ba pau yaw ki bage habdu mayam puna miyeng tamnasi. Lamjingba Times Sai Khumal Lampa ki sanaroi sing lambi da hipjinduna khongjang sangsinkhre sanaroi singi khanbiduna event lauthokpiganu. Exam ki damak angang singda pressure ka hena piroidabani ti ranji. Lok afta KNO KRA gi kadar ama shire Kangpokpi Police Station amang ata thokre. Rifleman PK Pande masa lakna ba khangankre M Nobita. Coronavirus ki anaba fanba ngamle haina doctor amana claim tawkre.
Sangai Express Corona Virus Airport yauna entry point sing section tharang kankhatle Kangpokpi Police Station da miyamna landakre Mapandagi natrabasu purulda haure Lambi gi matai da porpham phamhandabadagi chauna irang thokre Poknafam Manipur da su airport amasung atopa mafam manga da coronavirus ki section tharang lokhatle Yuhan da leiriba Indian sing lorugadori China da mateng pangnabasu haijakre Kangpokpi Police ki custody da KRA gi kadar ama sibadagi achoba irang thokre Minister Nemcha Kibgena mi eng sangbadagi yanaba purakre State Fund thadoktrabadi PMGSY gi thabak khudimak leplagani AMCF Street vendor singna khwaraman kaithal da khongjang sangsinkre Huyen Lanpao Coronavirus China da medical tamba mahiroi sing Manipur ra thoknarakpa yaunare China dagi Manipur yaurakraba sing mari leinaba singna ningthina screening tawkhibra haibadi khangri Political party singna criminal record leiba mirep thadorakpada athingba thambinaba Supreme Court ta wakatkre Khwairaman Kaithel gi akoibida street vendor sing phamba yaroi hairakpadagi irang thokre Assam Rifles na phakraga Kangpokpi Police ta sinaram khiba KRA gi kadar ama custody da sibadagi irang thokre Naharol gi thodang hudeng thabi thodoki matangda Assam Rifles Personnel Pande na February gi 13 gi hearing da laktrabadi warrant issue tawgani Women Commission Coronavirus sandokpa thingnaba thaurang sing lokhatle airport yauna border entry point singda medical team sing deploy tawre Dr. RK Masanupida saramchat chakhiba mapa sibagi dandi pigadabani S Sovita Laisabi ama sina fangle nungsinaram nupa police na fare Sana Laibak Assam Rifles na sinarakpa kadar ama police ki lokapta sire Kangpokpi Police Station da miyamna attack tawkre Pares Barua chahinimpugi matungda Assam da halaktuna yanase sign tawnagadori source Diploma in Elementary Education gi final exam gi fal lauthokre Laisabi ama nungsinajaba nupana halaga hundok lamle Isel Express Lambi gi nakanda porpham phambising police na smoke bomb kaptuna tankhai kre ama laikanakre Manipur gi nurse taragani thoi Japan da training tawrunaba khangit kre Government na phan thadok tabana PMGSY gi thabak paikhatpa ngamloidori Somorendro Laisabi ama sina fangle chenabani haiba ama miyamna police ta sinakre Fekok tagi oza sing khongjang hokre Iraiba coronavirus tagi ngakthoknanaba Manipur gi mafum manga da section tharang lokhatkre Court na Yas ki Commissioner Director Court karaknaba high kre Assam Rifles na khusinaramba sugi kadarama police ki lokapta sire numidang mayumdagi thokiba nupi masa ama siduna leiramle Losalakpada maruba paum kana pizari China da sandorakliba coronavirus asi Manipur natraga India da yaurakpagi wafam leitri state asigi su lokhatfam thokpa section thorang lokhatle haina health ki director Dr. K Rajo Singh na haikrai Coronavirus na ngasi ayu fawada China da sian khiba mioi gi masing chamaga kunthra nithoi yaukhrai India gi doctor amana coronavirus anaba asi fahanba ngamle haina phongdokrai Manipur High Court na Yas ki Commissioner natraga Director na Court laktuna mamang da Court na pikhiba yathang adu thabak to onthokle haibagi paukhum pirana ba khangankrai Amade Alpha I gi Commander in Chief Pares Barua na Sovereignty ki wafam yaudravadi Narendra Modi na luchingliba government na peace talk offer tawraklabasu wari saroi haikrai Hauziki onadi Manipuri Paulo Zare miyeng tabiri ba punampo amuka na khurumjari